ꯂꯩꯁꯅꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯃꯊꯟꯇ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯑꯌꯤꯡꯕꯤꯅ ꯎꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯂꯩꯁꯅꯥꯗ ꯍꯪꯂꯛꯏ, "ꯁꯅꯥ, ꯅꯪ ꯇꯥꯆꯧꯗꯤ?" "ꯏꯅꯝꯃ, ꯇꯥꯆꯧꯗꯣ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯅ ꯀꯣꯂꯦꯖꯇ ꯂꯩꯔꯤꯉꯩꯗ꯫ ꯑꯗꯨꯗ ꯑꯩꯁꯨ ꯏꯊꯟꯇ ꯍꯜꯂꯛꯑꯕ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯅꯆꯦꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯧꯍꯧꯕꯅꯤ." ꯂꯩꯁꯅꯥꯅ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯅꯝꯃꯗꯨꯅ ꯃꯦꯠꯂꯒ, "ꯇꯧꯔꯗꯧꯅꯦ. ꯃꯥꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏꯔꯕ?" "ꯍꯣꯏ ꯍꯣꯏ, ꯆꯪꯉꯣ, ꯀꯔꯤꯅꯣ ꯍꯪꯂꯨꯔꯣ. ꯏꯅꯝꯃꯅꯦ, ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ." "ꯏꯅꯝꯃ, ꯐꯤ ꯂꯧꯁꯤꯜꯂꯨꯔꯒ ꯆꯪꯂꯛꯑꯣ. ꯁꯤꯡꯖꯨ ꯂꯩꯔꯛꯄꯅꯤ, ꯆꯥꯁꯦ. ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯇꯝꯕꯤꯒꯦꯕ." "ꯍꯩꯁ, ꯅꯪꯒꯤ ꯋꯥꯁꯦ ꯑꯃꯗꯨꯒꯤ ꯃꯥꯜꯂꯤꯗ." "ꯍꯣꯏ ꯕꯥ, ꯃꯥꯅꯦ ꯃꯥꯅꯦ. ꯑꯩ ꯆꯪꯂꯦꯀꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯅꯥꯁꯨ ꯆꯪꯈ꯭ꯔꯦ꯫ ꯄꯦꯔꯨ ꯃꯅꯝ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯕꯗ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯅꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯅ ꯁꯥꯎꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ, "ꯆꯦꯆꯦ, ꯅꯪ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯆꯠꯁꯦ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ?" ꯄꯦꯔꯨꯁꯨ ꯇꯞꯅ, "ꯌꯥꯝ ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯆꯦꯆꯦꯅ ꯀꯩꯁꯨ ꯈꯟꯗꯕꯒꯤꯅꯤ. ꯇꯥꯆꯧ, ꯏꯅꯝꯃ, ꯕꯥꯆꯧ, ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯟꯗꯦ ꯍꯥꯏꯗꯅ ꯁꯥꯎꯔꯝꯒꯅꯤ. ꯆꯦꯆꯦꯅ ꯀꯩꯁꯨ ꯈꯜꯂꯨꯗꯕꯒꯤꯅꯤ ꯁꯅꯥ." "ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯁꯦꯕ ꯆꯦꯆꯦ. ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯆꯦꯆꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ." "ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ. ꯅꯪꯁꯨ ꯐꯤꯔꯣꯜꯗꯣ ꯍꯣꯡꯂꯨꯔꯣ. ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏꯔꯝꯃꯦ. ꯑꯗꯣ ꯆꯦ, ꯑꯩꯅ ꯁꯤꯡꯖꯨ ꯂꯩꯔꯛꯄꯅꯦ. ꯑꯩ ꯇꯣꯠꯂꯨꯈꯤꯒꯦ, ꯆꯥꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯄꯦꯔꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯦꯔꯨꯗ ꯌꯦꯡꯗꯨꯅ, "ꯅꯪꯕꯨ ꯈꯔ ꯐꯔꯕꯣ?" ꯂꯩꯁꯅꯥ ꯁꯤꯡꯖꯨ ꯑꯗꯨ ꯄꯨꯔꯒ ꯉꯥꯡꯗꯅ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯇꯥꯛꯄꯁꯨ ꯌꯥꯗꯦ ꯏꯅꯝꯃ." "ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯁꯅꯥ, ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ." ꯂꯩꯁꯅꯥ ꯁꯤꯡꯖꯨ ꯑꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ꯫ ꯑꯌꯤꯡꯕꯤꯅ, "ꯃꯈꯥꯗ ꯑꯣꯏꯅ ꯆꯥꯔꯁꯤꯗꯅ." ꯂꯩꯁꯅꯥꯅ, "ꯆꯦꯆꯦꯁꯦ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯒ ꯃꯀꯣꯛ ꯉꯥꯎꯔꯗꯤꯅ ꯇꯧꯕꯅꯦ." ꯄꯦꯔꯨꯅ, "ꯌꯥꯅꯤꯍꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯃꯈꯥꯗ ꯑꯗꯨꯝ ꯆꯥꯁꯦ. ꯑꯩꯗꯤ ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯂꯩꯁꯅꯥꯅ, "ꯍꯣꯏ ꯍꯣꯏ, ꯀꯨꯝꯊꯔꯛꯑꯣ ꯑꯗꯨꯗꯤ." ꯃꯈꯥꯗ ꯐꯛ ꯊꯥꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯊꯔꯒ ꯆꯥꯕ ꯍꯧꯔꯦ꯫ ꯂꯩꯁꯅꯥꯅ, "ꯏꯅꯝꯃ, ꯑꯩꯈꯣꯏ ꯕꯥꯆꯧꯗꯤ?" "ꯈꯪꯗꯦꯗ, ꯃꯥꯒꯤ ꯁꯦꯕꯣꯠ ꯈꯔ ꯎꯅꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯦ." "ꯑꯣ, ꯑꯩꯅ ꯎꯗꯦ ꯈꯜꯂꯦꯕ." "ꯁꯅꯥ, ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯀꯩꯅꯣ?" ꯂꯩꯁꯅꯥ ꯃꯆꯦꯅ ꯑꯃꯨꯛ ꯁꯥꯎꯔꯛꯇꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯤꯒꯦ ꯈꯜꯂꯒ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯕꯨꯔꯣ, ꯄꯨꯟꯁꯤꯕꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯤ." ꯄꯦꯔꯨ ꯋꯥꯗꯣ ꯇꯥꯕꯗ ꯆꯥꯔꯝꯕ ꯑꯗꯨ ꯂꯦꯞꯂꯒ, "ꯁꯅꯥ, ꯅꯪ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯕꯁꯦ ꯏꯆꯦꯗꯤ ꯄꯥꯝꯗꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯅꯪ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦ." "ꯑꯁ ꯆꯦꯆꯦ, ꯀꯩꯅꯣ ꯆꯦꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯉꯣꯟꯗ ꯀꯔꯤꯝ ꯈꯟꯕ ꯂꯩꯇꯦꯕ." "ꯁꯅꯥ, ꯅꯪ ꯑꯩꯒꯤ ꯏꯔꯦꯝꯈꯛꯅꯤ, ꯏꯆꯦꯁꯨ ꯈꯪꯉꯤ. ꯅꯪꯁꯨ ꯃꯥ ꯅꯨꯡꯁꯤ, ꯃꯥꯅꯁꯨ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯅꯛꯁꯤꯟꯅꯕꯈꯛ ꯌꯥꯔꯣꯏ." ꯂꯩꯁꯅꯥ ꯃꯆꯦꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯛꯂꯕꯅꯤꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯂꯠ ꯇꯧꯔꯒ, "ꯆꯦꯆꯦ, ꯀꯩꯒꯤꯅꯣꯕ ꯃꯥꯒ ꯅꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯤꯁꯤꯅ?" "ꯁꯅꯥ, ꯅꯪ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯟꯖꯔꯣ, ꯀꯣꯟꯅ ꯈꯪꯂꯛꯄꯁꯨ ꯌꯥꯏ." ꯄꯦꯔꯨꯁꯨ ꯈꯟꯖꯥꯟꯅꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯃꯔꯛ ꯊꯠꯂꯒ, "ꯌꯥꯔꯦꯁꯦ, ꯅꯣꯏ ꯋꯥꯗꯣ ꯂꯣꯏꯁꯤꯜꯂꯨꯁꯦ. ꯁꯅꯥ, ꯆꯦꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜꯗ ꯈꯜꯂꯣ ꯍꯥꯏꯔꯤꯅꯦ. ꯁꯦ, ꯀꯣꯟꯁꯦ ꯑꯩ ꯄꯨꯊꯣꯛꯈ꯭ꯔꯒꯦ, ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯅꯔꯣꯁꯦ." ꯄꯦꯔꯨꯅ, "ꯐꯔꯦ ꯏꯅꯝꯃ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯋꯥꯈꯜꯗꯤ ꯈꯔ ꯈꯟꯖꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯄꯦꯔꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯅꯣ ꯑꯗꯨꯃꯛ ꯆꯝꯅ ꯈꯟꯗꯨꯅ ꯆꯦꯛꯑꯞ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯕꯔꯥ? ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯕꯨ ꯂꯩꯔꯤꯕ, ꯀꯔꯤꯕꯨ ꯈꯜꯂꯤꯕ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯏꯌꯥꯔꯄꯣꯔꯠꯇꯅꯤ꯫
ꯄꯦꯔꯨ ꯑꯃꯗꯤ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯟꯕꯕꯨ ꯉꯥꯏꯔꯤ꯫ ꯄꯨꯡ 2ꯒꯤ ꯐ꯭ꯂꯥꯏꯠꯅꯤ, 3:30ꯗ ꯊꯨꯡꯒꯗꯕꯅꯤ꯫ ꯄꯦꯔꯨꯅ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ, ꯂꯩꯍꯥꯎ, ꯄꯨꯡ 3:30 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯉꯥꯏꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯗ ꯅꯨꯄꯤꯁꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ, ꯍꯤꯡꯆꯥꯕꯤꯁꯤꯗꯤ꯫ ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯆꯍꯤ ꯀꯌꯥꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯎꯅꯗ꯭ꯔꯤꯁꯦ? ꯆꯍꯤ 5ꯕꯨ ꯐꯥꯔꯝꯂꯅꯤꯅꯦ꯫ ꯍꯦꯜꯂꯦ ꯏꯕꯦꯝꯃ꯫ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯑꯃꯗꯤ ꯇꯥꯔꯛꯑꯦ ꯇꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯂꯩꯍꯥꯎꯅ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯔꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯍꯥꯎꯅ ꯃꯈꯥꯗ ꯊꯥꯡꯊꯧ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯂꯩꯍꯥꯎꯅ ꯑꯃꯨꯛ, ꯉꯁꯤꯗꯤ ꯂꯋꯥꯏ ꯅꯤꯡꯐꯥꯜ ꯀꯥꯔꯛꯑꯦ ꯍꯥꯏꯗꯣ ꯇꯧꯗꯧꯔꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯄꯦꯔꯨ ꯃꯥꯗꯤ ꯈꯖꯤꯛ ꯏꯀꯥꯏꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯕꯒꯨꯝ ꯃꯃꯥꯏ ꯑꯗꯣ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯗꯨꯅ ꯉꯥꯏꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯉꯥꯟꯕꯁꯨ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯀꯌꯥꯗ ꯂꯦꯝꯈ꯭ꯔꯕꯅꯣ? ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ꯫ ꯇꯞꯅ ꯆꯤꯡꯂꯦꯝꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯄꯦꯔꯨ ꯃꯥꯗꯤ ꯏꯀꯥꯏꯔꯦ꯫ ꯀꯔꯤꯒꯤ? ꯄꯦꯔꯨꯗꯤ ꯈꯨꯡꯒꯪꯗ ꯆꯥꯎꯔꯛꯄꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ꯫ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯁꯨꯛ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯪꯅꯖꯕꯤꯅꯤꯒ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯃꯁꯥꯗ ꯏꯀꯥꯏꯖꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯀꯌꯥꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯐꯤꯖꯦꯠ, ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ, ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯃꯄꯥꯜ ꯀꯣꯠꯄꯤ ꯑꯃ ꯁꯦꯠꯇꯨꯅ ꯉꯥꯟꯕꯕꯨ ꯉꯥꯏꯔꯤꯕꯅꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯗ ꯉꯥꯟꯕ ꯎꯔꯕꯗ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯄꯅꯤ꯫ ꯄꯦꯔꯨꯅ ꯂꯩꯍꯥꯎꯒꯤ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯂꯣꯠꯂꯤ꯫ ꯂꯩꯍꯥꯎꯅ, ꯍꯩꯃꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ? ꯂꯩꯍꯥꯎ, ꯑꯩꯁꯦ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯏꯀꯥꯏꯔꯦꯕꯣ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯃꯤ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯕꯅꯦ꯫ ꯍꯥꯏꯅ ꯉꯥꯟꯕꯁꯨ ꯄꯦꯔꯨ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯎꯔꯨꯗꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯁꯥꯟꯅ ꯌꯦꯡꯗꯨꯅ ꯄꯦꯔꯨꯕꯨ ꯊꯤꯔꯤ꯫ ꯇꯁꯦꯡꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯔꯨꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯇꯨꯡ ꯑꯣꯟꯊꯣꯛꯅꯗꯨꯅ ꯂꯩꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯔꯨꯅꯗꯤ ꯎꯔꯤꯕꯅꯤ, ꯉꯥꯟꯕꯅꯗꯤ ꯎꯕ ꯅꯠꯇꯦ꯫ ꯉꯥꯟꯕꯁꯨ ꯄꯦꯔꯨꯅ ꯃꯥꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯉꯥꯟꯕꯁꯨ ꯃꯄꯥ ꯆꯥꯅ ꯄꯦꯔꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ナꯀꯟꯗꯅꯤ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣ꯫ ꯄꯦꯔꯨꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯄꯦꯔꯨ ꯏꯀꯥꯏꯕꯅ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯗꯁꯨ ꯄꯦꯔꯨꯅ ꯍꯥꯏꯔꯨꯅꯨ ꯍꯥꯏꯅ ꯈꯨꯖꯤꯟꯅ ꯁꯤꯛꯄꯗꯒꯤ ꯂꯩꯍꯥꯎꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯉꯥꯟꯕꯅ ꯄꯦꯔꯨꯕꯨ ꯌꯦꯡꯂꯤ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯥꯟꯕꯅ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟ ꯀꯣꯜ ꯇꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯦꯔꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯦꯔꯨꯁꯨ ꯐꯣꯟ ꯇꯧꯔꯛꯀꯗꯧꯔꯦ ꯈꯟꯅ ꯔꯤꯁꯤꯞ ꯇꯧꯅꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯍꯦꯛ ꯀꯣꯜ ꯂꯥꯛꯄꯒ ꯄꯥꯏꯈꯠꯂꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯉꯥꯟꯕꯅ, ꯕꯦꯝ, ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯄꯦꯔꯨ ꯂꯣꯠꯄꯅ ꯑꯣꯏꯔꯔꯣꯏ ꯈꯟ ꯐꯣꯟ ꯑꯗꯨ ꯃꯅꯥꯗ ꯊꯝꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯍꯥꯎꯒꯤ ꯃꯇꯨꯡꯗꯒꯤ ꯉꯥꯟꯕꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯆꯪꯗꯨꯅ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯅꯥꯀꯟꯗ ꯇꯞꯅ ꯌꯦꯡꯊꯣꯔꯛꯂꯒ, ꯅꯪꯗꯤ ꯉꯁꯥꯏꯗꯩ ꯀꯥꯏꯗ ꯂꯩꯔꯨꯔꯤꯕ? ꯄꯦꯔꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯈꯥꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ, ꯂꯩꯍꯥꯎꯒꯤ ꯃꯇꯨꯡꯗ꯫ ꯉꯥꯟꯕꯅ ꯅꯣꯛꯇꯨꯅ, ꯅꯪꯗꯤ ꯃꯥꯏ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯔꯤꯕ? ꯄꯦꯔꯨ ꯏꯀꯥꯏꯔꯦ, ꯉꯥꯟꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯩꯍꯥꯎꯅ, ꯃꯥꯁꯦ ꯏꯀꯥꯏꯌꯦ ꯍꯥꯏꯔꯤꯅꯦ꯫ ꯏꯀꯥꯏꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯊꯣꯛꯑꯁꯤ ꯂꯥꯎꯗꯅ꯫ ꯄꯦꯔꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯛꯂꯛꯂꯦ꯫ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯉꯥꯟꯕꯗ ꯀꯧꯔꯛꯏ, ꯉꯥꯟꯕ! ꯉꯥꯟꯕꯅꯁꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ, ꯇꯥꯆꯧ! ꯃꯥꯅꯤ, ꯉꯥꯟꯕꯕꯨ ꯀꯧꯔꯛꯂꯤꯕ ꯑꯗꯣ ꯉꯥꯟꯕꯒꯤ ꯃꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯅꯤ꯫ ꯇꯣꯝꯊꯤꯟꯅ,
ꯒꯥꯔꯤ ꯃꯃꯥꯏ ꯑꯝꯇ ꯀꯛꯂꯨꯈꯤꯒꯦ, ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯑꯃꯨꯛ ꯉꯥꯟꯕ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯗꯤ ꯄꯦꯔꯨꯁꯤ ꯉꯥꯟꯕꯒꯤ ꯈꯪꯅꯖꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ, ꯑꯇꯣꯞꯄ ꯃꯤꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯇꯣꯝꯊꯤꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯉꯥꯟꯕꯗ ꯌꯦꯡꯗꯨꯅ, ꯇꯥꯆꯧꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯈꯨꯗꯛꯇ ꯍꯦꯛ ꯄꯥꯎ ꯄꯤꯔꯛꯄꯗꯩ ꯆꯠꯊꯣꯛꯎꯔꯦ, ꯑꯗꯨꯗ ꯈꯔ ꯊꯦꯡꯇꯣꯛꯈꯤꯕꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯁꯤꯅꯁꯨ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤꯕꯅꯤ꯫ ꯏꯃꯥꯁꯤꯗꯣ ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯏꯃꯥꯁꯤꯗꯣ ꯋꯥꯔꯅꯦꯅ ꯑꯗꯨꯝ ꯄꯨꯔꯛꯇ꯭ꯔꯕ꯫ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯉꯥꯟꯕ ꯒꯥꯔꯤꯗꯗꯤ ꯀꯥꯈꯠꯇꯅ ꯂꯦꯞꯇꯨꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯉꯥꯟꯕ ꯅꯪꯕꯨ? ꯆꯠꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯉꯥꯟꯕ ꯋꯥꯗꯤ ꯉꯥꯡꯗꯤ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯇꯣꯝꯊꯤꯟꯗ ꯈꯔ ꯀꯣꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯃꯈꯣꯏꯁꯨ ꯌꯥꯎꯔꯤꯌꯦ꯫ ꯍꯥ, ꯃꯣꯏ ꯍꯥꯏꯗꯤ? ꯇꯣꯝꯊꯤꯟ ꯉꯥꯟꯕꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯇꯧꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ, ꯑꯣ, ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯍꯩ, ꯉꯥꯟꯕꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯇꯥꯆꯧꯗꯤ ꯉꯁꯥꯏꯗꯩ ꯋꯥ ꯉꯥꯡꯕꯁꯨ ꯂꯦꯞꯇꯅ ꯁꯨꯝ ꯉꯥꯡ ꯂꯩꯔꯒ꯫ ꯏꯍꯦ ꯏꯍꯦ, ꯑꯩꯅ ꯂꯥꯟꯗꯣꯔꯕ? ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯐꯔꯦꯁꯦ꯫ ꯑꯗꯣ ꯏꯕꯦꯝꯃ ꯑꯅꯤ, ꯅꯈꯣꯏꯁꯨ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯐꯨꯗ ꯂꯩ, ꯑꯗꯨꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯍꯥꯎꯅ, ꯇꯥꯆꯧ, ꯑꯩꯈꯣꯏ ꯁꯨꯝ ꯍꯟꯈ꯭ꯔꯒꯦꯗ꯫ ꯗꯗꯥ ꯉꯥꯟꯕ, ꯑꯩꯈꯣꯏ ꯁꯨꯝ ꯍꯜꯂꯒꯦ, ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯊꯦꯡꯅꯔꯁꯦꯕ꯫ ꯇꯣꯝꯊꯤꯟꯅ, ꯏꯍꯦ, ꯇꯥꯆꯧꯅ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕꯁꯤꯗ ꯏꯀꯥꯏꯔꯤꯕꯣ? ꯏꯀꯥꯏꯗꯦꯗ ꯇꯥꯆꯧ, ꯗꯗꯥ ꯉꯥꯟꯕꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤꯅ ꯋꯥꯔꯝꯂꯅꯤ ꯇꯧꯕꯅꯤ, ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯅ ꯄꯣꯊꯥꯔꯁꯅꯨ ꯍꯥꯏ ꯇꯧꯕꯅꯤ꯫ ꯄꯦꯔꯨꯅ ꯉꯥꯟꯕꯒꯤ ꯃꯌꯥꯝꯕꯅꯤ ꯈꯪꯂꯛꯄꯗ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯍꯪꯀꯠꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯉꯥꯟꯕꯁꯨ ꯄꯦꯔꯨꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯤ꯫ ꯄꯦꯔꯨꯅ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯈꯖꯥꯏꯒ ꯇꯨꯉꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯏ, ꯕꯦꯝ, ꯅꯣꯏꯕꯨ ꯌꯥꯔꯗ꯭ꯔꯅꯦ? ꯄꯦꯔꯨꯁꯨ, ꯍꯣꯏ, ꯌꯥꯔꯅꯤ꯫ ꯃꯃꯥꯏꯗꯤ ꯅꯣꯛꯈꯠꯂꯛꯇꯦ, ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯥꯟꯕꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ, ꯅꯣꯏ ꯀꯥꯏ ꯂꯩꯒꯦ? ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯗ ꯂꯥꯛꯑꯣ꯫ ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ, ꯇꯥꯆꯧ, ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯗꯨꯀꯥꯟ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯇꯥꯆꯧ ꯌꯨꯝꯂꯣꯝꯗ ꯍꯥꯏꯒꯠꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯁꯨ ꯃꯣꯏ ꯊꯤꯜꯂꯝꯂꯒꯦ, ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ? ꯌꯥꯅꯤ ꯇꯥꯆꯧ, ꯏꯃꯥꯁꯤꯗꯁꯨ ꯑꯩ ꯃꯣꯏꯕꯨ ꯊꯤꯟꯕ ꯆꯠꯈꯤꯑꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ꯫ ꯇꯥꯆꯧꯒ ꯆꯠꯄꯗꯤ ꯃꯣꯏ ꯏꯀꯥꯏꯔꯅꯤ ꯇꯧꯕꯅꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯇꯥꯆꯧ ꯍꯥꯏꯒꯠꯈ꯭ꯔꯒꯦ, ꯌꯥꯝꯅꯗꯤ ꯊꯦꯡꯂꯅꯨꯀꯣ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯇꯥꯆꯧ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯍꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯅꯈꯣꯏꯗ ꯆꯠꯂꯅꯤꯅ ꯍꯥꯏꯍꯧꯕꯅꯦ꯫ ꯃꯇꯝꯗꯨꯗ ꯃꯤꯡꯒꯧ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯔꯁꯦ꯫ ꯇꯥꯆꯧ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁ, ꯇꯥꯆꯧꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯦꯔꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯉꯥꯟꯕꯅ ꯄꯦꯔꯨꯗ ꯌꯦꯡꯗꯨꯅ, ꯃꯥꯏꯗꯣ ꯂꯩꯕꯥꯛꯇ ꯊꯦꯡꯗꯧꯔꯤ꯫ ꯂꯩꯍꯥꯎꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯗ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯂꯩꯍꯥꯎꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯄꯦꯔꯨꯅ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡꯗ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯏ꯫ ꯂꯩꯍꯥꯎ ꯅꯣꯛꯂꯝꯕ ꯑꯗꯨ ꯂꯦꯞꯂꯒ, ꯑꯩꯌꯣꯃꯥ! ꯉꯥꯟꯕꯁꯨ ꯅꯣꯛꯂꯒ, ꯌꯥꯔꯦ ꯌꯥꯔꯦ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯊꯤꯕꯤꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯦꯜꯂꯝꯂꯦ꯫ ꯀꯨꯏꯅ ꯎꯅꯗꯕꯩꯔ ꯀꯩꯅꯣ, ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏ ꯈꯪꯂꯔꯣꯏ ꯇꯧꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯣꯛꯏ꯫ ꯒꯥꯔꯤꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯦ꯫ ꯊꯧꯕꯁꯨ ꯍꯧꯔꯦ꯫ ꯄꯦꯔꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ꯫ ꯋꯥꯈꯜꯅ ꯂꯥꯝꯕꯗꯤ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯝꯕꯤꯗ ꯎꯕ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯑꯗꯨ ꯄꯦꯔꯨꯅꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯄꯦꯔꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ
ꯄꯦꯔꯨꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯦꯔꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯉꯥꯟꯕꯗ ꯌꯥꯝꯕꯨꯡ ꯂꯩꯍꯧꯔꯒꯦ. ꯍꯣꯏ ꯍꯣꯏ. ꯉꯥꯏꯈꯣꯍꯦ, ꯅꯪꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯤ, ꯑꯁꯤ ꯄꯥꯏꯁꯤꯟꯈ꯭ꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯈꯥꯎ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯄꯦꯔꯨꯗ ꯄꯤꯔꯛꯏ. ꯁꯦ, ꯌꯦꯡꯕꯗꯤ ꯌꯨꯝꯗ ꯌꯦꯡꯂꯨꯔꯣ, ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯎꯀꯣ. ꯍꯣꯏ, ꯇꯧꯔꯛꯀꯦ. ꯂꯩꯍꯥꯎꯅ ꯏꯁ ꯌꯥꯗꯦꯀꯣ, ꯂꯩꯊꯠꯅꯕꯤꯅꯦꯕ ꯍꯦꯛꯇ. ꯑꯗꯨꯗꯤ ꯗꯗꯥ ꯉꯥꯟꯕ, ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ. ꯂꯩꯍꯧꯔꯣ. ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯈꯤꯕꯅꯤ. ꯅꯈꯣꯏ ꯃꯔꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ. ꯅꯣꯏ ꯏꯅꯥꯎꯄꯤꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯍꯦꯟꯋꯥꯁ ꯑꯃꯒꯁꯨ ꯌꯥꯎꯈꯤꯕꯅꯤ. ꯅꯪꯒꯤꯗꯤ ꯌꯦꯡꯂꯒ ꯑꯗꯨꯝ ꯈꯪꯖꯔꯣꯗ. ꯍꯣꯏ, ꯂꯩꯍꯧꯔꯒꯦꯀꯣ. ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ. ꯊꯧꯕ ꯍꯧꯈ꯭ꯔꯦ. ꯉꯥꯟꯕꯅ ꯁꯥꯏꯠ ꯃꯤꯔꯔꯗꯒꯤ ꯄꯦꯔꯨꯕꯨ ꯌꯦꯡꯂꯛꯄ ꯑꯗꯨ ꯄꯦꯔꯨꯁꯨ ꯎꯏ. ꯅꯣꯛꯐꯦꯠꯇꯤ ꯇꯧꯏ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯃꯃꯥꯒ ꯀꯣꯜ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯄꯨꯟꯁꯤꯕꯅ, ꯏꯃꯥ, ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯁꯥꯟꯇꯤꯅ ꯁꯥꯎꯅ ꯍꯥꯏꯔꯤ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯇꯣꯔꯤꯕꯁꯦ ꯅꯪꯒꯤ ꯅꯍꯩ ꯇꯝꯂꯤꯕ ꯑꯗꯣ ꯑꯗꯨꯗ ꯃꯈꯥ ꯇꯝꯊꯔꯒ ꯅꯪꯒꯤ ꯅꯍꯩ ꯃꯄꯨꯡ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯧꯅꯦ. ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯥꯛꯀꯗꯧꯕ ꯂꯩꯔꯕ. ꯏꯃꯥ, ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯏꯗꯅ. ꯌꯥꯗꯦ. ꯃꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯌꯨꯝꯗꯒ ꯂꯥꯛꯄ ꯌꯥꯗꯦ. ꯏꯆꯥꯅ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯒ ꯅꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ. ꯏꯕꯨꯡꯉꯣ, ꯅꯪ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ. ꯏꯃꯥ, ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ꯭ꯔꯅꯦ? ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ. ꯉꯥꯎꯁꯤꯟꯅꯗꯅꯕꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ. ꯑꯗꯣ ꯏꯃꯥ, ꯕꯕꯥꯗꯤ ꯂꯩꯇꯕ꯭ꯔꯣ? ꯕꯕꯥꯗꯤ ꯂꯩꯇꯦ. ꯍꯜꯂꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ. ꯇꯁꯦꯡꯕꯗꯤ ꯃꯄꯥ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯔꯤꯕꯅꯤ. ꯃꯄꯥ ꯂꯩ ꯍꯥꯏꯔꯕꯗꯤ ꯃꯆꯥꯅ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯤꯁꯤ ꯁꯣꯏꯗꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯥꯟꯇꯤꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯤꯕꯅꯤ. ꯁꯥꯟꯇꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. ꯕꯕꯥꯗꯣ ꯊꯕꯛꯀ ꯌꯥꯝꯅ ꯆꯤꯟꯕꯅꯤ. ꯐꯣꯟꯒ ꯇꯧꯔꯨꯅꯨꯀꯣ. ꯍꯣꯏꯕ, ꯇꯧꯔꯣꯏꯕ. ꯐꯔꯦ ꯃꯃꯥ, ꯑꯩ ꯑꯃꯨꯛ ꯊꯝꯂꯒꯦ. ꯐꯔꯦ, ꯊꯝꯖꯔꯣ. ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯏꯕꯨꯡꯉꯣ. ꯅꯄꯥꯅ ꯍꯤꯡꯂꯤꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥꯗꯅꯤꯀꯣ. ꯍꯣꯏꯕ, ꯈꯪꯉꯦꯕ ꯏꯃꯥ. ꯑꯩ ꯊꯝꯃꯦꯀꯣ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ. ꯁꯣꯝꯗꯅ ꯄꯦꯔꯨ ꯃꯅ ꯆꯥꯛ ꯊꯣꯡꯂꯤ. ꯄꯦꯔꯨꯅ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯁꯦꯝꯂꯤ. ꯑꯌꯤꯡꯕꯤꯅ ꯄꯦꯔꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ, ꯕꯦꯝꯃ, ꯌꯥꯔꯅꯤ ꯅꯪꯒꯤꯗꯣ. ꯑꯂꯨꯁꯨ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ. ꯍꯣꯏ ꯏꯅꯝꯃ, ꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ. ꯄꯦꯔꯨ ꯉꯥꯟꯕꯅ ꯃꯃꯥꯍꯣꯏ ꯊꯥꯔꯛꯂꯒꯦ. ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯅꯝꯃꯒꯤ ꯃꯐꯝꯗ ꯋꯥ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ ꯈꯟꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃ, ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦ. ꯑꯌꯤꯡꯕꯤꯅ ꯄꯦꯔꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯑꯒ, ꯀꯔꯤꯅꯣ ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯏꯅꯝꯃ, ꯌꯥꯝꯕꯨꯡꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯃꯥꯅ ꯃꯈꯣꯏꯒꯤ ꯏꯃꯥꯗꯣ ꯊꯥꯔꯛꯂꯒꯦ ꯍꯥꯏꯌꯦ. ꯏꯅꯝꯃꯅ ꯇꯥꯆꯧꯗ ꯍꯧꯗꯣꯛꯂꯨꯕꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯑꯌꯤꯡꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ. ꯆꯍꯤ 18-19ꯗꯤ ꯍꯥꯏꯔꯝꯂꯅꯤ. ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ. ꯅꯣꯡꯃꯁꯨ ꯅꯪ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯕꯅꯤ. ꯑꯩꯅꯅꯦ ꯅꯪꯒꯤꯗꯤ ꯈꯪꯅꯖꯕꯗꯣ ꯃꯄꯥꯗ ꯂꯩꯈꯤ. ꯃꯥ ꯊꯣꯛꯂꯛꯂꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤ ꯍꯧꯗꯣꯛꯂꯁꯤ ꯍꯥꯏꯈꯤꯕꯅꯤ. ꯍꯣꯏ ꯍꯥꯏꯔꯛꯑꯦ. ꯅꯪ ꯇꯥꯆꯧ ꯇꯥꯔꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯖꯔꯅꯤꯗ. ꯂꯝꯉꯥꯟꯕꯁꯨ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯗꯣꯏꯔꯥ ꯆꯥꯗꯕ ꯍꯥꯏꯗꯣꯏꯔꯥ, ꯑꯌꯤꯡꯕꯤꯅ ꯋꯥ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯝꯉꯥꯟꯕ ꯆꯪꯂꯛꯏ. ꯃꯥꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯔꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯖꯗꯣꯔꯤꯕ ꯑꯁꯤꯕꯣ? ꯑꯌꯤꯡꯕꯤ. ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ, ꯍꯩꯃꯥ, ꯃꯣꯏ ꯇꯥꯆꯧꯗꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯅ ꯂꯥꯛꯏꯅ. ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤ.
ꯄꯦꯔꯨꯁꯨ ꯏꯀꯥꯏꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯅ ꯄꯦꯔꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅ ꯅꯣꯛꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ, "ꯊꯤꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ." ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯏ ꯑꯗꯨꯒ, "ꯏꯀꯥꯏꯗ꯭ꯔꯗꯤ ꯊꯥꯏꯅ ꯑꯩꯁꯨ ꯇꯥꯆꯧ ꯍꯣꯏꯒꯤ ꯃꯥꯡꯗꯒ ꯂꯦꯞꯄ ꯉꯝꯄꯣꯠꯇꯦꯗ꯫ ꯁꯤꯅꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ." "ꯅꯨꯄꯤ ꯅꯣꯏꯗꯔꯣ ꯏꯀꯥꯏꯔꯤꯕꯁꯤꯕꯨ? ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯡꯗ ꯈꯔꯗꯤ ꯏꯀꯥꯏꯔꯤꯕꯅꯤꯅꯦ, ꯄꯪꯀꯟ ꯀꯟꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯝꯉꯥꯟꯕꯅ ꯅꯣꯛꯂꯝꯕ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯃꯅꯝꯃ, ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯈꯪꯅꯩ ꯍꯥꯏꯕ ꯀꯔꯤ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ? ꯃꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯕꯣ?" "ꯍꯣ, ꯍꯜꯂꯛꯑꯦ. ꯃꯥꯒꯤ ꯊꯕꯛꯇꯨꯁꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯥꯜꯂꯦ. ꯏꯕꯨꯡꯉꯣꯗꯨꯅ ꯃꯃꯥ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯤ. ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯧꯗꯣꯛꯁꯦ ꯍꯥꯏꯔꯝꯂꯤꯕ ꯑꯁꯦ." "ꯑꯦ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯝꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯅ ꯃꯃꯥꯏ ꯑꯗꯨꯅ ꯈꯖꯤꯛ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯅꯤꯅ ꯀꯔꯤꯕꯨꯗꯤ ꯍꯥꯏꯅꯤ." ꯑꯌꯤꯡꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯃꯅꯝꯃ, ꯍꯥꯏꯈ꯭ꯔꯣ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯅꯕ." "ꯍꯣꯏ, ꯑꯩ ꯍꯥꯏꯈ꯭ꯔꯒꯦ. ꯑꯗꯣ ꯃꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯗꯤ ꯄꯨꯕꯤꯁꯤꯕ. ꯃꯥꯅꯁꯨ ꯉꯝꯂꯒ ꯂꯩꯔꯦ. ꯀꯔꯤ ꯂꯩꯔꯤꯅꯣ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯃꯅ ꯊꯜꯂꯦ. ꯃꯥꯒꯤ ꯈꯟꯕꯗꯁꯨ ꯑꯩꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ." "ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ ꯃꯥꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗꯦ. ꯃꯅꯝꯃ, ꯅꯪꯅ ꯊꯦꯝꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ." "ꯍꯣꯏ, ꯑꯩꯁꯨ ꯊꯦꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯅꯤ. ꯑꯃꯨꯛꯇꯪꯒ ꯍꯥꯏꯈꯤꯒꯦ." "ꯐꯔꯦ, ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯁꯨ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯂꯨꯈꯤꯒꯦ." ꯍꯣꯏ, ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ. ꯊꯤꯅꯕ ꯇꯧꯔꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯀꯥꯟꯇꯒꯤ ꯌꯨꯝꯗꯅꯤ. ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯣꯐꯥ ꯀꯥꯗꯅꯤ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯟꯗ꯭ꯔꯀꯥꯟꯇꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯃꯐꯝꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯆꯍꯤ ꯑꯅꯤꯁꯤꯗ ꯇꯧꯕ ꯌꯥꯕ, ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ, ꯑꯁꯤꯅꯤ ꯏꯄꯥꯅ ꯄꯥꯝꯂꯤꯕ ꯑꯁꯦ." "ꯄꯥꯕꯨꯡ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ. ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯪꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯍꯦꯛꯇ ꯌꯥꯗꯕꯒꯤꯅꯤ. ꯑꯗꯣ ꯄꯥꯕꯨꯡ, ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ, ꯑꯗꯣ ꯃꯌꯨꯝꯗ ꯊꯣꯛꯂꯛꯈ꯭ꯔꯦ. ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯐ꯭ꯔꯦꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕ ꯃꯅꯥꯎ ꯅꯨꯄꯥꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏ." ꯆꯟꯗ꯭ꯔꯀꯥꯟꯇ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯐꯝꯂꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯃꯥꯡꯂꯣꯝꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, "ꯃꯥꯅꯦ, ꯉꯥꯟꯕ ꯍꯥꯏꯕꯅꯤ. ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯀꯣꯛ ꯌꯥꯝꯅ ꯂꯩꯕꯅꯤ. ꯃꯄꯥ ꯈꯤꯂꯦꯟ ꯀꯨꯃꯥꯔ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯀꯥꯟꯇ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯛꯄ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯨꯅ ꯈꯛꯇꯣꯛꯈꯤꯕ ꯌꯥꯎꯗ꯭ꯔꯤ. ꯈꯤꯂꯦꯟ ꯀꯨꯃꯥꯔꯗꯨꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯗ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯊꯥꯗꯠꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯑꯌꯦꯠꯄ ꯂꯩꯇ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯌꯥ ꯑꯃꯅ ꯑꯩꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ. ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯥ ꯑꯃꯅ ꯊꯕꯛ ꯄꯥꯏꯁꯤꯟꯈ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛ ꯃꯊꯟꯇꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯏꯄꯥ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯇꯨꯡꯗ ꯈꯨꯗꯣꯡ ꯈꯖꯤꯛ ꯆꯥꯗꯕꯗ ꯏꯄꯥꯗ ꯄꯥꯎ ꯄꯤꯔꯧ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯅꯆꯥ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ. ꯅꯝꯕꯣꯜꯗꯁꯨ ꯆꯪꯒꯗꯧꯕ ꯂꯩꯔꯤ. ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯈꯔ ꯂꯧꯕ ꯃꯤꯁꯨ ꯂꯥꯛꯀꯅꯤ. ꯑꯃꯨꯛ ꯎꯅꯍꯧꯔꯔꯣꯏ." "ꯐꯔꯦ, ꯆꯠꯊꯣꯛꯂꯨꯔꯣ. ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ. ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯖꯤꯛ ꯈꯪꯈꯤꯕ ꯏꯄꯥ ꯏꯆꯥꯒꯤ ꯍꯤꯡꯐꯝ ꯂꯩꯇꯦ." ꯆꯟꯗ꯭ꯔꯀꯥꯟꯇ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗꯁꯨ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ, "ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯏꯄꯥꯅ ꯕꯩꯇꯔꯥꯅꯤ ꯂꯥꯟꯕꯤꯒꯗꯧꯔꯤꯕꯅꯤ. ꯄꯥꯕꯨꯡ, ꯃꯥꯅ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯆꯥꯗꯒꯤꯗꯤ ꯀꯩꯁꯨ ꯍꯦꯜꯂꯣꯏꯗ."
Nasasu nungdrenine. Nongleigum mathak makha onba ngamba. Phare babung, nasa mu khongsalage. Asi hayona thokre. Kari boirakaba mapa machagi punsi asina. Phattaba mise asi yauna phattaba oire. Makhoida minungsidi lairadana. Karibu kanaba fagani. Yengsi makhoigi lila ase.